Image Paodam Yang Singbo Hanwada, Taram Nok Sabagalona, Kurumzari. Nasi Maruba Pauda Numit Humni Satrakpa, Rizom Festival, Nasi Loisin Cray. India Madi Myanmar gi official Sinkaya Yauna, Lamtu Sit Sang Cray, Loinana. DYA Amadi YWU Drosat Cray, KPS Sina, FC Lamjabu Amasinoda, Mighty P Cray. Hauzik Mapung Pau, Lobby the Sea. Mission Integrated for Development of Horticulture MIDH Amadi Soil Conservation ge sponsor Makhada Rural Auxiliary for People's Action Rapa Lamdingna State Ayush Society Directorate of Ayush Manipur Kusamna Sinduna Texam Mani Lakai Singda Leba Ningtam Nicol Satrakiba Rajom Festival Nasi Losin Cray Manipura Yellowaydagi Ipai Pusing the Sina Laklava Adumina Hosiki Mirona Maming Power Kansi Latraba Mankiwayan Lerba Sanaba Amadi Hidak when the Sinaramba, Maru, Manau, Daba, Lenungi Potoxing, Yokat Nabi Pandamda, Numitum Nisum Satrakpa, Ahanba, Rajam Festival Sigi, Nasilo Shinbagi Thromda, Wankem A Sigi MLA, Kasham, Magasun Rana, Toy Mitunglen, Wankai A Sigi MLA Okram Henrina, Thromapu, Luinana, Kabu A Sigi MLA Okram Surzikumar, Manipur Poliski MPTO, DIG SK, Dijamani, DF4 Tawal, RK Amarjit, IRE Groups of Institute Wangzingi Principal Narengbam Rajiv Kumar Amadi Film Actor RK Somendro Miyamna Kaiku Haina Kangnaba na Akanaba Mitungsin Waina Saruyaki Festival da Maroina Ekoigi Manipur Yamna Tangna Fangba Manki Gadaba Portoxing Kanghu Yayamuba Yay Angova Ha Kuchapi Tekau Yaiku Urinam TV Pulaimanbi Yangang Sing Tambo Mangra Pan Amasung Kaukana Sing Potok Sing Yoba, Tongan Hangdu Labor Stall Sing, Mituling Singna, Coin Satun Yankee. Tongan Natki over Zagui Shake Agaluna and Pangtokiba, Nasigi, Hanba, Rajam Festival, Shinbagi Maduda, Mitunglen Singna, Rapan Sindra Nomitum Nisum Satarkiba, Rajam Festival Sibu Tagat Pongdo Luduna, Ashing Festival Sina, Lomi Sing, Puning Tawatuna, Ikoi Legeriba, Indigenous Oiba, Upal Wapal Sing, Yokat. Ningbagi, a Pambaka, Galuna, Manipulanga Nasu, I quay Legeriba Canaba, Pambising a Sigi Oiba, Touristing Puning Sing Bangamba, Botanical Park Ama, Sangut Haningbagi, a Pamasing Pongdonaki. Tramadura Akanaba Mitung and Giwadal Predana, MLA O Surzikumar, Na Manipur Legeriba Mamal Nidra, Pambising a Sibu Yokanabidama, Botanical Park Ama, Sangut Nabagi Wapam, Manipur Assembly Putokani, Hybelonana, Rajam Festival, a Siga Mari Lainaba, Wapam Pondoki. Ngasigi Rajam Festival Shinbagi Throm, Aduga Mari Lainana, Festival Sig Saru Amoina, Pangtokiba, Mayru Sing Tongan Tongan, Sangdam never sing the Makok Matang Takra sing the Su, Manamatum sing, Yantoki. Matungina, a alternative treatment habitat. Doctors in that Yang Masitas Yang, but Atai Akoi Kenoina, natural gi oiba, Mahusagi oiba, treatment Sida focused over group Amasudum Lak the Masida, Akoi Kanaba. Kari lay masina ako'y kano to guna nga sa hariba asagi herbs sing habitat natural herbs sing natural asagi rhizome products sing si yamna popular ore pataragadi sida laibiriba farmer sing habitat kunda laibiriba chingkhong na tabiriba sing na tabiriba singi silnaw sing oro aduga chingkhong na tabiriba kasi Manipur gi lam chingkhong da sing da mangiba lam mayam sing si sigumba product mayam si puthok pataraga masigi market laiba taragadi ako'y da amuke hena sokhat pa phangane waduna ina thamjaninga mase ako'y Tasiki Kuntauta Pangtok Kadriba Republic Day Mauna Security Singna Section Thoranka Lakot Pagi Pandamda Nasi Yukpung Mangagami Kuntrarom Tabaki Pung Taruka Makairom Taba Pauba Tawal Commandona Nupi Police Yauna Yarpok Koirom area the Tihumbi Tabaksa Takre Operation Aduda Nupa Sanigi Yankai Nupi Sahumlom verification Satabda Singna Bamata Pakapang Lakide Combing Operation Asay Mantipukri Muslim colony to Sataduna Nupa Nupikia Amam Toina verification to the Su Singapore Mata Pakat Palaki de Hairi Mamang the Su Republic Day Gimaona Mapam Gada Manipur Police Operation Satabada
अदुगी मतुंगदा ngasisu makha tana operation chathakibani hairi masida natana thorom masigi yengduna imphal sergi akoibedasu security akan ba section thrangsing lokhotpa haukre hairi join Indo-Myanmar cleanliness drive on Indo-Myanmar border more namphalong haiba banner makhada border filler number humra nipandagi namphalong market anigi border da leibak anigi official kaya yauna lamtu sit sengbagi thab amanga si ayuk angan badagi hoduna JCB yauna miyoy kaya na pangthokre ngasi lamtu sit sengbagi thorom aduda India ki maikei dagi 11th AR Moregi CO RS Rawat Tenopal District Police ki SP Dr S Ibomsa ADC More Bangkim CDO More ki DSP TS Krishna Tombi More Police ki SDPO Lawrence Amadi Second OC Akbar Amadi Atai officer loinana official sing More the labor tongan ba organization single sing basing su yauke Myanmar ki maikei dagi 89 Infantry Myanmar Army ki CO Lieutenant Colonel Thin Tung U DC Tamu Mint Thin Ung Namphalon Bazar Committee ki miyoy sing Tamu Municipal Amadi Tamu Fire Service ki miyoy sing Myanmar Police Muang Tho Amadi Atai official kaya su yauke ngasi lamtu sit sengbagi thoromda SP Tenopal Dr Ibom Chana Phongdrokpada ahan bo oina Indo-Myanmar border da luna na lehenbagi pandam amaga loinana ngasi dagi hauna lepak ani Myanmar amasung India gi official kya moregi community leaders sing kaya na saruk yaduna lamtu sit sendokba sida nongai poi haike Myanmar gi maikei dagi tha khudingi Indo-Myanmar border asi seolamagi manungda amuk sendokba pambagi mot thamlakhi loinana lam sengba matamda lepak ani phaunaraga sendok nasi aduna tana lanai wena sendokpadi tawba yaro haike Sok listing of Samapan Maudrat Taret ki Mars Ahumda Rims Rotter Leva Sri Sri Nityananda Mahaprabhuji gi Inkon Manungda Leminariba Arambam Sagi Masel Gimarakta Kanasenabagi Todokta Arambam Iwama Kawamyo Sikibagi Apokpi Ibeama Devina Haikre Lake Hidraba Magi Masa Iboema Harper Senariba Arambam Herongo Arambam Ibo Pisak Amadi Arambam Dinmani Pavinaba Kesh Lokat Kibadu Housing Power Pagat Palatri Miar Passing Mafam Madudagi Tantokrama Matung, Hosik Amuksan Lake Harakle, Wafam Masing as press club the Pomising Unavada, Lake Hidraba Ibuamagi Apokpi, Ibeamana Pondo Kivani. Mang Makata Aduna Tasi Traum with the Sinjung Youth Organization Amasung, Sinjung Women Welfare Association, Pauses Sing the Haptuna, Publicity Satuna Mapam Pangtokre. Arabam Sagi Maki Degi Wafam Kurt Tamnava Harakpada, Mihat Padasenaba Masim Lamata Sangbayar Haina Pondoki. Mahaki Magedagi su wafam Karab Pondok Sanaba, Haibada Yaraktab the Ginning Makai Mayim the Halaki. Magna Mayam the Tamziling Lovadi, Mihat Passing a sea, Mahakale, Laminabangam Zekiroi, Mihatpa, or Nina Matam Harapangam Kani Hainesu Pondoke. Sandel District Manung Sana Leva, Purum Tampak, Village Kundaki Ningsing Torumasi, Village Asida Pangtokre. Ahumloksu in a Pangtokiba, Torum to the Manitko, Amasung, Manitron, chairman Oidiba, Hianglam Kenragi, MLA, Dr. Radesham Yumnamna, Atobi Mitung. Autonomous District Council Sandel member TH Hobson Sotena Toramapu. Waikong JPG member Songtham Inderjitna Akanaba Mitung Oiki. Sote Lim Abom Sote Tribe Union Manipur President TH Minting Sote Students Union President Ansai Thau Sote Purum Tampaki Chief TH Bichong Sote Su Dice Pumki. Athoiba mitungna filal singatu hodokiba thorom duda natke jago isai amadi sanakhona ki thorom kaya su pangthokke panbai abdi purum tapak village si english singam ga satret subna mapandagi khundab horkibani haire chothi group si nomadic oiba thaina ngere mafamada leitana leitaba magi hingnina bagi lambi thirakpa sana thakpagi lambi thirakpa sathok phokthok thirakpa leifam chabum nungaiba thirakpada Mapum Mamadagi, Mapum Mamada Hong Lapa Jati, Hamari, Kanjare, Mayam to Kambi, Poladuni. Aduna Maramoidana Asumasum Matan Latan Mijoram La High. Kaksing District Table Tennis Association Sinduna Mamang Sahi listening to Suna Tratet Ki, December Gitang Kundagi, Thama Suna Satrakpa, second winter non-residential table tennis coaching camp Fungasi, Association Sigi President Athobe Mitung Oidunas. Loisin Kre, Campasira Nupamsa Kuntaruk Marino Pipsani Pan, Puna Sanari Kuntra Marina Saruk Yake. Sir Libat Tasiki Tang Kunipanagi Ahan Barang you in a Pangtok Hogadoriba, intensified false polio immunization IPPI program Ginamakta, District Family Welfare Officer DF
DFWO Churachandpur sinduna divisional officers amasung sectoral supervisors singi over training ama DFWO training hall ngasi pangthokre DFWO Dr. Jamtian Anna Punukivada ahan round damak tipai muki oina vaccine masing lising sahum kuntra amasung lising amaga samri nipu thalon gi lising amaga sama sumna ahum henglep ki lising ani sama sumna mari singhat ki lising amaga samri nipu taret samul malan gi lising manga sumna mapan darkar organi haiki IPPI program asigi ani suba phase na March ki tang 38 da pangthokani hairi Tenopan Jila Cookie Chip Association ki General Secretary NS Saijang Baiten Haikre Jila asi mapung phaba jila amagi khutong sab sing phangandrabadi akan bukhong sing changsilagani wafam masi ngasi nukthil paumising unabada Saijang Baiten phongdok khibani Saijang na makha tarduna jila asida bibhag kudingmaki office lefam thokpusu leitri DRDA minister na chawangkut numita RDPR Sandil Jila dagi khaidok lagin haikib ngasi phabu khaidok tri more town dagi Tenopol sangsad lambi ngasi phabu sembidri jila sigi headquarters ta tourist singi destination semgatri organic farm singi khunong sawa phanghanri aimolamadi sita circle gi SDC thambidri Tenopol district asi act is policy gi maru lambi oibna hena meng sangbi gadamani hariba thabak sing asi sahi asigi budget session mawang na pangthok trabadi hena kanba khongjang chathagani haibaga loinana Sarkar na athuba matamda miyeng changbidona jila amu oibagi mapung phaba infrastructure thamgadabani haike Infrastructure needs of Tenopol district headquarters must include in the proposed 2018-2019 budget of the government of Manipur, especially administrative building of deputy commissioner and SP, district hospital, indoor and outdoor stadiums. District Session Court, Chief Medical Office, District Supply Officer, District Sports Officer, ZEO, Power, PWD, PHED, Agriculture, Veterinary and Animal Husbandry, Social Welfare, Treasury, DIC and District Transport Office Extra. Election Commissioner Office of Profit ki maralda Aam Aadmi Party ki MLA kun disqualification ki recommend tawkre haina agency ki pawaman hairi hairiba MLA kun asi Delhi Sarkar ki tongan ba Mantri Singh da assist tawnaba Sangbidan ki ona taina bada Parliamentary Secretary Singh hap ki bani MLA kun matho gi mathakta case asi lokhat pada Rajouri Garden ki MLA di hauki ba sahida pangthok ki ba Punjab Assembly election da Prakash Singh gi mayokta Mikhal Thengnana ba resign tawki badagi MLA kun asi mathakta hairiba Office of Profit ki maralda disqualification gi case ta makoibu sina recommend tawki bani sina pi ki ba makoi warol da matter asida AAP gi legislators sing asi disqualification tawna ba khangan ki ba loinana mini assembly election ama tawna ba khangan kre commission gi opinion asi numit humni gi mamang da Bharat ki president da chief election commissioner AK Jyoti retire na khangan kre sit humra leba Delhi assembly da Aam Aadmi Party na sit humputret pangduna majority oidna sarkar sem ki bani Jammu district ki manung sanba RS Pura sector da Pakistan lamina ceasefire thugaiduna nomai kapsil lakpagi thodok amada BSF jawan ama shahid oikre ani na sokre RS Pura amasung Arnia sector da international border dagi kilometer mari gi manung da leiba school sing suti thadokre BSF nasu akan momong da pakhum piki hairi Pakistan ki thong adubu Jammu and Kashmir ki deputy chief minister Nirmal Singh na kan yaning da ba phongdokre hairi Hauzik Sanabagi Pau Sena Athletes Organization South Kaksing na Sinduna Hauzik Kunjapat ki playground da chathariba 17 Sena Cup 2018 gi ngasi saniki ba ahanba ground da Development Youth Association DYA Eglang Khakpukpi amadi Youth Welfare Union Kaksing Panjal Amam Chandra draw oikre DYA gi Panjal adu Rustam na match ki minute tramathoi aduga YW gi YWU gi Panjal duna match ki minute nifuni panchat percent ki ngasi saniki ba match ani suba match tana Kaksing Popular Sporting Club KPS sina football club lamjawu Panjal amasuna da maiti ba pikre KPS sigi amatangai ba Panjal adu S Justin na match ki minute humpu chat percent ki bani hayeng sanakba match ani gi ahan ba ground da South Kaksing amadi Apsa Mantak aduga ani suba ground na AIFA irengban amadi KFC Kaksing na sanaragani Oljirbam
Sports Association Asa Zirbam Sinduna Zirbam Government Higher Secondary School gi playground da Tim Tramarina Saruk Yaduna Sathariba Kuntayat Suba AKC Malik Memorial Invitation Football Tournament 2017-18 gi ngasi shanikiba second semi-final match da ICYC Marcolina Isel Club Dibong goal ama sinoda maithiba piduna ICYC Marcolin final sangkre ngasi shanikiba match adugi first half mamangda team animakna goal amata sanaba ngamkhide second half matungda ICYC Marcolin gi Sanroy Robinson jersey number 7 na Nipunipan suba minita goal ama chanduna account hangdokki apiba matam phawgi manungda Isel Club Dibong goal amata sanba ngamkhidabdagi ICYC Marcolina Isel Club Dibong bu goal ama sinoda maithiba piduna final sangkibani Isel Club Dibong gi Sanroy Nganghaimi jersey number 17 Santos jersey number 1 Abdul jersey number 15 na marfu suba minute marfu nipan suba minute amadi marfu mapan suba minute ta unsporting behavior gidamakta referee na yellow card book tauki aduga ICYC Marcolin gi Sanroy Steven jersey number 9 na match ki marfu ga mapan suba minute amadi ahapa minute ani suba minute ta serious foul tawrugi referee na red card piduna ground dagi mapal thon ki lagliba January tang kuma panda Mongoloid Club amadi ICYC Marcolin final match sanargani hojik aroi beda maru amona pijari numit humni sathrakpa Raizom Festival ngasi loisinkhre India amadi Myanmar gi official singkya yauna lamtu sit sengkhre loinana DYA amadi YWU draw satkre KPSC na FC lamjabu amasinoda maithiba pikre ngasi gidi parum sanok jaba matang se loijare biam amu khana kurumjari